Atau penumpang amagi mami thamoi da
ꯄꯣꯂꯣꯒꯤ ꯗꯩꯕ꯭ꯌꯥꯅꯤꯒ ꯎꯅꯕꯗ ꯎꯅꯕ ꯃꯇꯝꯗ ꯅꯛꯁꯤꯟꯅꯕ ꯉꯝꯈꯤ꯫ ꯃꯁꯤꯗꯒꯤ ꯗꯩꯕ꯭ꯌꯥꯅꯤꯅ ꯑꯌꯨꯁꯇ ꯃꯍꯥꯛꯀꯤ ꯂꯩꯖꯕ ꯄꯨꯝꯕ ꯀꯠꯊꯣꯛꯈꯤ꯫ ꯏꯅꯥꯛꯇ ꯌꯥꯎꯕꯗꯤ ꯗꯩꯕ꯭ꯌꯥꯅꯤꯅꯤ, ꯑꯗꯨꯕꯨ ꯑꯌꯨꯁꯅ ꯃꯗꯨ ꯈꯪꯅ ꯈꯪꯅ ꯗꯩꯕ꯭ꯌꯥꯅꯤꯒꯤ ꯀꯜꯂꯕ ꯅꯨꯡꯁꯤ ꯏꯆꯦꯜꯗ ꯆꯦꯟꯊꯔꯨꯏ꯫ ꯃꯇꯝ ꯑꯁꯤ ꯅꯣꯃꯤꯇꯥꯅ ꯑꯌꯨꯁꯇ ꯂꯥꯞꯊꯣꯛꯅꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯕ꯭ꯔꯣꯖꯦꯟꯒꯤ ꯃꯆꯜ ꯃꯗꯨꯕꯨ ꯅꯣꯃꯤꯇꯥꯒꯤ ꯃꯑꯣꯡ ꯊꯣꯛꯄ ꯔꯥꯖꯀꯨꯃꯥꯔꯅ ꯕꯤꯖꯣꯏꯀꯨꯃꯥꯔꯅ ꯆꯤꯡꯂꯨꯕꯒꯤ ꯃꯇꯥꯡꯗꯒꯤ ꯑꯣꯁꯤ ꯖꯤꯕꯟꯀꯨꯃꯥꯔꯒ ꯅꯛꯅꯩ ꯍꯥꯏꯅ ꯋꯥꯔꯧꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯣꯃꯤꯇꯥꯒꯤ ꯊꯃꯣꯏꯗꯗꯤ ꯆꯤꯡꯒꯨꯝꯅ ꯂꯦꯡꯗꯅ ꯂꯩꯕ ꯉꯝꯈꯤ꯫ ꯑꯗꯨꯒ ꯑꯌꯨꯁꯀꯤ ꯃꯅꯥꯛ ꯅꯛꯄ ꯗꯩꯕ꯭ꯌꯥꯅꯤꯗ ꯅꯨꯡꯁꯤꯕꯒꯤ ꯏꯆꯦꯜ ꯆꯦꯟꯁꯤꯟꯕ ꯉꯝꯈꯤ꯫ ꯃꯁꯤ ꯑꯣꯏꯗꯨꯅꯁꯨ ꯂꯥꯏꯕꯛꯀꯤ ꯅꯣꯡꯗꯝ ꯑꯣꯏꯅ ꯅꯦꯛꯁꯂꯥꯏꯠꯀꯤ ꯀꯟꯕ ꯏꯔꯥꯡꯅ ꯃꯔꯟ ꯃꯊꯨꯝ ꯄꯨꯝꯕ ꯃꯥꯡꯂꯕ ꯃꯄꯥꯒꯤ ꯌꯦꯡꯗꯨꯅ ꯀꯥꯁꯨꯝꯗ ꯂꯨꯍꯣꯡꯕ ꯌꯥꯈꯤ꯫ ꯊꯃꯣꯏꯗꯗꯤ ꯑꯌꯨꯁꯀꯤ ꯅꯨꯡꯁꯤꯕꯕꯨ ꯂꯥꯠꯆꯈꯤ꯫ ꯃꯄꯥꯒꯤ ꯍꯧꯔꯛꯐꯝ ꯃꯅꯤꯄꯨꯔꯤ ꯑꯃ ꯑꯣꯏꯅ ꯂꯩꯅꯤꯡꯈꯤꯕꯅꯤ꯫ ꯐꯣꯡꯗꯣꯛꯅꯗꯕꯅ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯈꯪꯈ꯭ꯔꯕ ꯑꯌꯨꯁꯅ ꯗꯩꯕ꯭ꯌꯥꯅꯤꯅ ꯃꯥꯕꯨ ꯂꯥꯏꯔꯕꯒꯤ ꯄꯜꯅ ꯊꯥꯗꯣꯛꯂꯝꯒꯅꯤ ꯈꯟꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯁꯃꯥꯖꯀꯤ ꯂꯥꯏꯔ ꯏꯅꯥꯛꯈꯨꯟꯕꯒꯤ ꯄꯜ ꯑꯁꯤꯕꯨꯗꯤ ꯑꯌꯨꯁꯅ ꯅꯤꯡꯁꯤꯡꯗꯕ ꯉꯝꯈꯤꯗꯦ꯫ ꯏꯟꯈꯠꯂꯛꯄꯗ ꯊꯦꯡꯅꯈꯤꯕꯤ ꯑꯌꯨꯁꯀꯤ ꯅꯨꯡꯁꯤ ꯀꯣꯡꯂꯣꯏ ꯑꯅꯤꯃꯛ ꯁꯦꯠꯅꯗ꯭ꯔꯕꯁꯨ ꯑꯌꯨꯁꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯃꯍꯥꯛ ꯃꯦꯗꯤꯀꯦꯜ ꯇꯝꯕ ꯂꯣꯏꯁꯤꯜꯂꯛꯈꯤ꯫ ꯃꯍꯥꯛꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯛꯇꯨꯅ ꯃꯦꯗꯤꯀꯦꯜ ꯗꯤꯄꯥꯔꯠꯃꯦꯟꯇ ꯊꯕꯛ ꯇꯧꯔꯕ ꯃꯇꯨꯡꯗ ꯅꯣꯡꯗꯝꯕꯅ ꯑꯌꯨꯁꯀꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯅ ꯗꯥꯛꯇꯔ ꯄ꯭ꯔꯤꯌꯥꯕꯨ ꯄꯤꯕꯤꯈꯤ꯫ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯋꯥꯈꯜ ꯈꯟꯗꯨꯅ ꯑꯌꯨꯁ ꯗꯥꯛꯇꯔ ꯄ꯭ꯔꯤꯌꯥꯕꯨ ꯌꯨꯝꯕꯥꯟꯃꯤꯟꯅꯈꯤ꯫ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯆꯠ ꯃꯈꯥ ꯆꯠꯊꯈꯤ꯫ ꯄ꯭ꯔꯤꯌꯥꯅ ꯑꯌꯨꯁꯄꯨ ꯑꯍꯥꯟꯕ ꯎꯖꯕ ꯃꯇꯝꯗ ꯅꯨꯡꯁꯤꯕ ꯐꯥꯎꯈꯤ꯫ ꯌꯨꯝꯕꯥꯟꯕꯒꯤ ꯃꯇꯥꯡꯗ ꯏꯀꯥꯏ ꯍꯪꯒꯣꯏꯕ ꯄꯨꯝꯕ ꯊꯥꯗꯣꯛꯇꯨꯅ ꯑꯌꯨꯁ ꯅꯠꯇ꯭ꯔꯕꯗꯤ ꯌꯨꯝ ꯄꯥꯜꯂꯣꯏ ꯍꯥꯏꯖꯈꯤ꯫ ꯑꯁꯨꯝꯅ ꯅꯥꯌꯤꯀꯥ ꯑꯍꯨꯝꯃꯛ ꯑꯌꯨꯁꯄꯨ ꯂꯦꯡꯗꯅ ꯅꯨꯡꯁꯤꯖꯕ ꯎꯏ꯫ ꯑꯌꯨꯁꯀꯤ ꯅꯨꯡꯁꯤꯕꯗꯤ ꯃꯆꯤꯟꯔꯣꯝꯕ ꯅꯨꯡꯁꯤꯕ ꯑꯣꯏꯔꯛꯏ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯏꯕꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯤ ꯅꯨꯡꯁꯤꯅꯕ ꯈꯨꯗꯤꯡꯃꯛ ꯊꯨꯡꯅꯒꯅꯤ ꯍꯥꯏꯕ ꯂꯩꯇꯦ꯫ ꯅꯨꯡꯁꯤꯖꯔꯨꯔꯕ ꯃꯍꯥꯛ ꯑꯗꯨꯒ ꯊꯨꯡꯅꯍꯧꯗ꯭ꯔꯕꯁꯨ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯖꯔꯨꯕꯒꯤ ꯏꯆꯦꯜ ꯑꯗꯨ ꯊꯃꯣꯏꯅꯨꯡꯗ ꯂꯦꯡꯗꯅ ꯑꯗꯨꯝ ꯊꯝꯕ ꯌꯥꯏ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯁꯤꯒꯤ ꯈꯨꯗꯝ ꯑꯣꯏꯅ ꯗꯥꯛꯇꯔ ꯑꯌꯨꯁꯅ ꯅꯣꯃꯤꯇꯥꯒ ꯀꯥꯏꯅꯈ꯭ꯔꯕ ꯆꯍꯤ 35ꯒꯤ ꯃꯇꯨꯡꯗ ꯅꯣꯡꯃ ꯅꯣꯃꯤꯇꯥꯒ ꯂꯨꯍꯣꯡꯕ ꯑꯃꯗ ꯊꯦꯡꯅꯔꯨꯕꯗꯒꯤ ꯃꯍꯥꯛꯀꯤ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯅꯤꯡꯁꯤꯡꯂꯛꯈꯤ ꯑꯃꯁꯨꯡ ꯃꯥꯏꯀꯩ ꯑꯃꯃꯝꯗ ꯆꯠꯅꯔꯨꯔꯕ ꯊꯃꯣꯏ ꯑꯅꯤꯕꯨ ꯂꯦꯞꯇꯕ ꯄꯨꯟꯁꯤ ꯈꯣꯡꯆꯠꯇ ꯂꯨꯈ꯭ꯔꯥꯕꯤꯒꯤ ꯁꯛꯂꯣꯟꯗ ꯅꯣꯃꯤꯇꯥꯒ ꯎꯅꯗꯨꯅ ꯊꯃꯣꯏ ꯁꯦꯡꯗꯣꯛꯅꯈꯤ꯫ ꯄꯨꯟꯁꯤꯒꯤ ꯃꯈꯜ ꯃꯈꯥ ꯀꯌꯥ ꯃꯍꯥꯎ ꯈꯨꯗꯤꯡꯃꯛ ꯈꯪꯂꯨꯔꯕ ꯑꯌꯨꯁ ꯑꯃꯗꯤ ꯅꯣꯃꯤꯇꯥꯅ ꯄꯨꯟꯁꯤ ꯃꯤꯌꯥꯏ ꯆꯟꯁꯤꯜꯂꯕ ꯋꯥꯈꯜ ꯂꯩꯇꯥꯔꯕ ꯃꯇꯝꯗ ꯃꯄꯥꯟꯒꯤ ꯑꯄꯥꯝ ꯅꯨꯡꯁꯤꯒꯤ ꯃꯌꯥꯛ ꯆꯪꯂꯛꯂꯕ ꯂꯨꯈ꯭ꯔꯕ ꯅꯨꯡꯁꯤꯕꯅ ꯊꯃꯣꯏ ꯑꯅꯤꯃꯛꯇ ꯇꯨꯡꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯃꯁꯤꯅꯗꯨ ꯍꯦꯟꯅ ꯊꯥꯛ ꯋꯥꯡꯕ ꯆꯤꯡ ꯂꯦꯝꯕ ꯅꯨꯡꯁꯤꯕꯒꯤ ꯃꯁꯛ ꯑꯃ ꯑꯣꯏꯈꯤꯕꯅꯤ꯫ ꯅꯣꯃꯤꯇꯥ ꯃꯄꯤ ꯇꯩꯊꯣꯛ ꯃꯇꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯉꯁꯤ ꯑꯩ ꯁꯣꯏꯗꯅ ꯀꯞꯀꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯉꯁꯥꯏꯅ ꯈꯪꯂꯕꯅꯤ꯫ ꯆꯍꯤ 35 ꯉꯁꯤ ꯑꯩ ꯀꯞꯂꯨꯗ꯭ꯔꯕꯅꯤ꯫ ꯅꯪꯒꯤ ꯅꯣꯃꯤꯇꯥ ꯁꯤꯈꯤꯕ ꯆꯍꯤ 35 ꯍꯦꯟꯖꯤꯜꯂꯛꯂꯦ꯫ ꯃꯃꯥꯏ ꯆꯅꯤꯒ 38 ꯑꯅꯧꯕ ꯆꯥꯎꯈꯠꯄ ꯁꯃꯥꯖ ꯑꯃ ꯄꯨꯔꯛꯄ ꯄꯥꯝꯂꯤꯕ ꯑꯏꯕꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯁꯥꯕꯤ ꯁꯥꯅꯧꯁꯤꯡꯗ ꯅꯨꯡꯁꯤꯕ ꯀꯥꯏꯅꯗ꯭ꯔꯕꯁꯨ ꯅꯨꯡꯁꯤꯖꯔꯨꯔꯤꯕ ꯃꯍꯥꯛꯄꯨ ꯊꯃꯣꯏꯒꯤ ꯀꯥꯆꯤꯟ ꯑꯃꯗ ꯇꯨꯡꯗꯨꯅ ꯊꯝꯂꯒ ꯄꯨꯟꯁꯤ ꯂꯝꯕꯤ ꯆꯥꯎꯈꯠꯄꯒꯤ ꯂꯝꯕꯤꯗ ꯂꯦꯞꯇꯅ ꯆꯪꯁꯤꯟꯒꯗꯕꯅꯤ ꯍꯥꯏꯕ ꯄꯥꯎꯖꯦꯜ ꯄꯤꯅꯤꯡꯏ ꯍꯥꯏꯅ ꯂꯧꯕ ꯌꯥꯏ꯫ ꯃꯁꯤꯒꯤ ꯈꯨꯗꯝ ꯅꯣꯚꯦꯜ ꯑꯁꯤꯒꯤ ꯅꯥꯌꯛ ꯑꯌꯨꯁ ꯑꯃꯗꯤ ꯅꯥꯌꯤꯀꯥ
ꯃꯈꯥ ꯇꯥꯕ ꯃꯤꯑꯣꯏ ꯀꯥꯟꯇꯦꯁꯣꯔꯕꯨ ꯈꯦꯠꯅꯔꯝꯃꯤ꯫ ꯃꯁꯤꯇ ꯅꯠꯇꯅ ꯑꯥꯌꯨꯁꯀꯤ ꯄꯨꯟꯁꯤꯗ ꯂꯥꯛꯍꯧꯕꯅ ꯃꯤꯆꯝ ꯄ꯭ꯔꯖꯥꯁꯤꯡꯗ ꯄꯤꯔꯤꯕ ꯑꯋꯥꯕ ꯆꯩꯊꯦꯡꯁꯤꯡ ꯑꯁꯤꯁꯨ ꯊꯦꯡꯅꯔꯛꯈꯤ꯫ ꯂꯥꯜꯍꯧꯕꯁꯤꯡꯅ ꯁꯦꯜꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯉꯝꯂꯛꯄ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕ ꯊꯕꯛ ꯇꯧꯅꯕꯒꯤꯗꯃꯛꯇ ꯅꯣꯡꯃꯩ ꯅꯝꯗꯨꯅ ꯄ꯭ꯔꯖꯥꯕꯨ ꯑꯀꯤ ꯑꯈꯪ ꯊꯣꯛꯍꯜꯂꯤ꯫ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯈꯥꯡꯕ ꯉꯝꯂꯛꯇꯗꯨꯅ ꯗꯣꯛꯇꯔ ꯑꯥꯌꯨꯁ ꯊꯕꯛ ꯇꯣꯛꯊꯣꯛꯂꯒ ꯗꯦꯍꯔꯥꯗꯨꯟꯗ ꯆꯠꯈꯤꯕ ꯅꯣꯚꯦꯜ ꯑꯁꯤꯗ ꯌꯥꯎꯔꯤ꯫ ꯑꯗꯨꯕꯨ ꯑꯥꯌꯨꯁꯅ ꯃꯔꯩꯕꯥꯛꯀꯤꯗꯃꯛꯇ ꯈꯟꯕ ꯂꯦꯞꯈꯤꯗꯦ꯫ ꯑꯍꯣꯡꯕꯅ ꯊꯜꯂꯕ ꯃꯅꯤꯄꯨꯔꯕꯨ ꯀꯔꯝꯅ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯄꯨꯔꯛꯄ ꯌꯥꯒꯗꯒꯦ ꯈꯟꯕ ꯂꯦꯞꯈꯤꯗꯦ꯫ ꯁꯃꯥꯖꯀꯤ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝ ꯀꯟꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯈꯨꯃꯩ ꯊꯨꯅ ꯍꯣꯡꯂꯛꯄ ꯇꯝꯊꯤꯕ ꯂꯤꯆꯠ ꯁꯥꯖꯠꯅ ꯂꯥꯛꯈꯠꯄꯒꯨꯝ ꯇꯧꯔꯕ ꯃꯔꯩꯕꯥꯛꯆꯥꯁꯤꯡꯒꯤ DNA ꯒꯤ ꯃꯇꯥꯡꯗ ꯔꯤꯁꯔꯁ ꯇꯧꯅꯤꯡꯕꯗꯒꯤ ꯄ꯭ꯔꯣꯖꯦꯛ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯈꯤ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯅꯨꯃꯤꯗꯥꯡ ꯃꯍꯥꯛꯅ ꯄꯥꯝꯗꯕ ꯅꯨꯄꯥꯗ ꯐꯤꯕꯝꯅ ꯌꯥꯗꯗꯨꯅ ꯂꯨꯍꯣꯡꯗꯨꯅ ꯅꯥꯟꯊꯣꯛꯄ ꯌꯥꯗꯕ ꯄꯨꯡꯐꯝ ꯑꯃꯗ ꯂꯩꯔꯨꯔꯕꯁꯨ ꯃꯄꯨꯔꯣꯏꯕ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗꯗꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯅ ꯍꯤꯡꯂꯤꯉꯩꯗ ꯁꯃꯥꯖꯒꯤ ꯀꯥꯟꯅꯕ ꯊꯕꯛ ꯇꯧꯔꯝꯒꯦ ꯈꯟꯗꯨꯅ ꯆꯤꯜꯗ꯭ꯔꯦꯟ ꯄꯦꯔꯥꯗꯥꯏꯁ ꯁꯦꯟꯇꯔ ꯐꯣꯔ ꯁ꯭ꯀꯨꯜ ꯂꯤꯡꯈꯠꯇꯨꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯆꯥꯎꯈꯠ ꯈꯣꯡꯊꯥꯡꯗ ꯁꯔꯨꯛ ꯌꯥꯔꯛꯈꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯏꯕꯅ ꯁꯃꯥꯖꯒꯤ ꯏꯊꯤꯜ ꯑꯃꯅ ꯅꯠꯇ꯭ꯔꯒ ꯏꯁꯥꯒꯤ ꯊꯃꯣꯏꯒꯤ ꯏꯊꯤꯜ ꯑꯃꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠꯅ ꯆꯥꯎꯈꯠꯄꯒꯤ ꯂꯝꯕꯤꯗ ꯆꯠꯄꯗꯒꯤ ꯂꯥꯞꯊꯣꯛꯂꯣꯏꯗꯕꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯀꯤ ꯅꯣꯚꯦꯜꯗ ꯌꯥꯎꯔꯤꯕ ꯑꯥꯌꯨꯁ ꯑꯃꯗꯤ ꯅꯣꯃꯤꯇꯥ ꯑꯅꯤꯗ ꯈꯨꯗꯝ ꯄꯤꯗꯨꯅ ꯎꯠꯂꯤ꯫ ꯃꯁꯤ ꯑꯏꯕꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯁꯥꯟꯅꯁꯤꯡꯗ ꯃꯤꯛꯁꯞ ꯊꯣꯛꯅꯕ ꯄꯤꯕ ꯄꯥꯎꯖꯦꯜ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯕ ꯌꯥꯏ꯫ ꯍꯣꯡꯕ ꯅꯥꯏꯕ ꯇꯥꯏꯕꯪ ꯄꯥꯟꯕ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜꯒꯤ ꯃꯁꯛꯄꯨ ꯀꯠꯊꯣꯛꯄꯒꯤ ꯁꯛꯂꯣꯟꯗ ꯍꯣꯡꯍꯟꯕ ꯌꯥꯏ ꯍꯥꯏꯕꯗꯨ ꯎꯠꯂꯛꯈꯤ꯫ ꯊꯨꯡꯅꯍꯧꯗ꯭ꯔꯦ ꯀꯥꯏꯅꯔꯦ ꯍꯥꯏꯗꯨꯅ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯂꯦꯞꯈ꯭ꯔꯕꯕꯨ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄꯒꯤ ꯃꯍꯨꯠꯇ ꯅꯨꯡꯁꯤꯕꯕꯨ ꯊꯃꯣꯏꯒꯤ ꯀꯥꯆꯤꯟꯗ ꯇꯨꯡꯗꯨꯅ ꯊꯝꯂꯒ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤꯗ ꯆꯥꯎꯈꯠꯄꯒꯤ ꯂꯝꯕꯤꯗ ꯑꯗꯨꯃꯛ ꯆꯪꯁꯤꯟꯒꯗꯕꯅꯤ꯫ ꯁꯃꯥꯖꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛꯇ ꯂꯦꯝꯍꯧꯔꯤꯕ ꯄꯨꯟꯁꯤ ꯑꯗꯨꯕꯨ ꯀꯠꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯀꯤ ꯅꯣꯚꯦꯜ ꯑꯁꯤꯅ ꯄꯥꯎꯖꯦꯜ ꯄꯤꯅꯤꯡꯂꯤ꯫ ꯖꯤꯕꯆꯟꯗ꯭ꯔ ꯁꯅꯥꯁꯝꯒꯤ ꯃꯊꯧ ꯀꯟꯕ DNA ꯍꯥꯏꯕ ꯅꯣꯚꯦꯜ ꯑꯁꯤ ꯑꯏꯕꯅ ꯃꯅꯤꯄꯨꯔꯤ ꯁꯃꯥꯖ ꯑꯁꯤꯗ ꯍꯤꯡꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯃꯥꯂꯦꯝꯒꯤ ꯊꯥꯛꯇ ꯆꯠꯅꯕ ꯌꯥꯝꯅ ꯆꯥꯎꯈꯠꯂꯕ ꯁꯃꯥꯖ ꯑꯃꯗ ꯍꯤꯡꯃꯤꯟꯅꯕ ꯄꯥꯝꯕꯒꯤ ꯑꯄꯥꯝꯕ ꯑꯗꯨ ꯎꯠꯂꯤ꯫ ꯑꯁꯤꯒꯨꯝꯕ ꯆꯥꯎꯈꯠꯂꯕ ꯁꯃꯥꯖ ꯑꯃ ꯑꯣꯏꯔꯛꯅꯕ ꯍꯣꯠꯅꯕꯗ ꯑꯊꯤꯡꯕ ꯑꯄꯟꯕ ꯄꯤꯔꯤꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯁꯃꯁ꯭ꯌꯥ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯂꯥꯜꯍꯧꯕꯒꯤ ꯏꯔꯥꯡ, ꯀꯔꯞꯁꯟ ꯑꯃꯗꯤ ꯂꯩꯉꯥꯛꯀꯤ ꯅꯤꯌꯝ ꯆꯨꯝꯗ꯭ꯔꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥꯁꯤꯡ ꯅꯣꯚꯦꯜ ꯑꯁꯤꯗ ꯎꯠꯂꯤ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯁꯥꯕꯤ ꯁꯅꯧꯁꯤꯡꯒꯤ ꯑꯅꯧꯕ ꯃꯍꯥꯎ ꯎꯕ ꯅꯨꯡꯁꯤꯕꯒꯤ ꯃꯁꯛ ꯑꯃꯁꯨ ꯄꯨꯈꯠꯂꯛꯂꯤ꯫ ꯑꯁꯤꯒꯨꯝꯕ ꯅꯨꯡꯁꯤꯕꯒꯤ ꯎꯏꯔꯕ ꯊꯧꯔꯤꯅ ꯄꯨꯝꯅꯃꯛꯄꯨ ꯄꯨꯟꯁꯤꯟꯗꯨꯅ ꯆꯥꯎꯈꯠꯄ ꯈꯨꯟꯅꯥꯏ ꯑꯃ ꯃꯤꯑꯣꯏꯕꯅ ꯁꯦꯝꯒꯠꯀꯗꯕꯅꯤ ꯍꯥꯏꯕꯅ ꯃꯄꯨꯡ ꯑꯣꯏꯕ ꯃꯤꯠꯌꯦꯡ ꯑꯣꯏꯔꯛꯏ꯫ ꯅꯣꯚꯦꯜ ꯑꯁꯤꯒꯤ ꯃꯤꯡꯊꯣꯜꯁꯨ ꯑꯣꯏꯔꯤꯕ ꯃꯊꯧ ꯀꯟꯕ DNA ꯍꯥꯏꯕꯁꯤꯅ ꯑꯏꯕꯅ ꯄꯥꯝꯂꯤꯕ ꯁꯃꯥꯖ ꯑꯁꯤ ꯁꯦꯝꯅꯕ ꯍꯣꯠꯅꯕꯗ ꯇꯉꯥꯏꯐꯗꯅ ꯆꯪꯗꯕ ꯌꯥꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯄꯨꯈꯠꯂꯛꯏ꯫ ꯃꯊꯧ ꯀꯟꯕ DNA ꯅ ꯀꯔꯤ ꯐꯣꯡꯗꯣꯛꯂꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯅꯣꯚꯦꯜ ꯑꯁꯤꯗ DNA ꯃꯈꯜ ꯑꯅꯤ ꯐꯪꯏ꯫ ꯑꯍꯥꯟꯕꯗ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝꯅ ꯁꯃꯥꯖꯒꯤ ꯏꯊꯤꯜꯅ ꯁꯣꯛꯍꯟꯕꯤꯗꯨꯅ ꯃꯁꯛ ꯍꯣꯡꯍꯟꯈ꯭ꯔꯕ DNA꯫ ꯃꯁꯤ ꯂꯥꯜꯍꯧꯕ ꯅꯍꯥꯔꯣꯜꯁꯤꯡꯗ ꯂꯣꯏꯅꯅ ꯃꯁꯥꯒꯤꯗ ꯈꯜꯂꯕ ꯃꯤꯑꯣꯏꯁꯤꯡꯗ ꯎꯕ ꯐꯪꯏ꯫ ꯃꯈꯣꯏꯅ ꯃꯁꯥꯒꯤ ꯑꯄꯥꯝꯕ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯃꯤꯆꯝ ꯄ꯭ꯔꯖꯥꯁꯤꯡꯕꯨ ꯈꯨꯠꯂꯥꯏꯒꯤ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯔꯛꯏ꯫ ꯃꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯍꯧꯁꯥꯒꯤ ꯂꯩꯖꯔꯝꯕ DNA ꯅꯠꯇꯦ꯫ ꯇꯪꯗꯨ ꯂꯩꯇꯥꯗ꯭ꯔꯕ ꯁꯃꯥꯖ ꯑꯃꯅ ꯑꯣꯏꯍꯜꯂꯛꯄ DNA ꯒꯤ ꯃꯁꯛꯅꯤ꯫ ꯑꯗꯨꯒ ꯑꯅꯤꯁꯨꯕ DNA ꯅ ꯁꯃꯥꯖꯒꯤ ꯏꯊꯤꯜꯅ ꯑꯃꯁꯨꯡ ꯑꯀꯣꯏꯕꯒꯤ ꯍꯣꯡꯂꯛꯂꯤꯕ ꯐꯤꯕꯝꯁꯤꯡꯅꯁꯨ ꯃꯁꯛ ꯍꯣꯡꯍꯟꯕ ꯉꯝꯗꯕ ꯃꯊꯧ ꯀꯟꯕ DNA ꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯊꯧ ꯀꯟꯕ DNA ꯑꯁꯤ ꯑꯏꯕꯅ ꯅꯣꯚꯦꯜ ꯑꯁꯤꯗ ꯅꯣꯃꯤꯇꯥꯒꯤ ꯃꯐꯝꯗ ꯍꯥꯞꯄꯤ꯫ ꯅꯣꯃꯤꯇꯥꯅ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯖꯔꯕꯁꯨ ꯆꯝꯅ ꯍꯤꯡꯖꯕꯤ ꯑꯈꯥꯡ ꯀꯟꯕꯤ ꯊꯧꯅꯥ ꯂꯩꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯌꯦꯛꯂꯛꯏ꯫ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯐꯪꯂꯤꯕ DNA ꯑꯁꯤꯕꯨ ꯁꯃꯥꯖ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯌꯥꯎꯗꯨꯅ ꯃꯗꯨ ꯁꯃꯥꯖ ꯑꯃ ꯑꯣꯏꯍꯟꯕ ꯄꯥꯝꯕꯒꯤ ꯑꯄꯥꯝꯕ ꯑꯏꯕ ꯑꯥꯌꯨꯁꯀꯤ ꯃꯇꯥꯡꯗ ꯃꯈꯥꯒꯤ ꯑꯁꯨꯝꯅ ꯐꯣꯡꯗꯣꯛꯂꯤ ꯄꯤꯗꯨꯅ
ꯑꯍꯣꯡꯕ ꯄꯤꯔꯛꯏ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗꯒꯤ ꯃꯍꯥꯛꯅ ꯍꯥꯟꯅ ꯏꯪꯅ ꯇꯞꯅ ꯂꯩꯖꯔꯒ ꯃꯤꯌꯥꯝꯒꯤ ꯖꯤꯟꯁꯨ ꯂꯩꯕꯥꯛꯀꯤ ꯏꯔꯥꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯍꯣꯡꯕ ꯀꯌꯥ ꯂꯥꯛꯇꯨꯅ ꯇꯪꯗꯨ ꯂꯩꯇꯥꯗ꯭ꯔꯕ ꯁꯃꯥꯖ ꯑꯃ ꯑꯣꯏꯔꯛꯂꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯁꯤꯒꯨꯝꯕ ꯁꯃꯥꯖ ꯑꯁꯤꯕꯨ ꯍꯥꯟꯅꯒꯤ ꯃꯔꯥ ꯇꯞꯄ ꯁꯃꯥꯖ ꯑꯗꯨꯗ ꯍꯜꯂꯛꯍꯟꯒꯦ ꯍꯥꯏꯔꯕꯗꯤ ꯁꯃꯥꯖꯀꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯊꯧ ꯇꯟꯕ DNA ꯌꯥꯎꯕ ꯇꯥꯏ ꯍꯥꯏꯕꯁꯤ ꯑꯏꯕꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯍꯥꯛꯀꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯃꯅꯤꯄꯨꯔꯤ ꯁꯃꯥꯖꯄꯨ ꯁꯦꯝꯒꯠꯅꯤꯡꯕ ꯆꯥꯎꯈꯠꯄ ꯃꯥꯏꯀꯩꯗ ꯄꯨꯔꯛꯅꯤꯡꯕꯒꯤ ꯃꯌꯦꯛ ꯂꯥꯔꯕ ꯃꯃꯤ ꯑꯃ ꯇꯥꯔꯤ꯫ ꯃꯁꯤꯕꯨ ꯎꯠꯅꯕ ꯍꯣꯠꯅꯕꯗ ꯅꯨꯡꯁꯤꯕꯒꯤ ꯋꯥꯔꯤꯅ ꯌꯨꯝꯐꯝ ꯑꯣꯏꯗꯨꯅ ꯁꯥꯒꯠꯄꯅꯤ꯫ ꯁꯞꯄ꯭ꯂꯣꯠ ꯑꯣꯏꯅ ꯂꯧꯈꯠꯂꯤꯕ ꯄ꯭ꯔꯤꯌꯥꯒꯤ ꯃꯃꯥ ꯃꯄꯥ ꯇꯔꯨꯟꯖꯤꯠ ꯑꯃꯗꯤ ꯁꯅꯥꯖꯥꯎꯕꯤꯅꯁꯨ ꯃꯆꯤꯟ ꯃꯅꯥꯎ ꯊꯣꯛꯄꯒꯤ ꯄꯟ ꯅꯝꯈꯥꯏꯗꯨꯅ ꯄ꯭ꯔꯤꯌꯥꯕꯨ ꯐꯪꯈꯤꯕꯒꯤ ꯑꯄꯥꯝ ꯅꯨꯡꯁꯤꯒꯤ ꯃꯃꯤ ꯄꯨꯈꯠꯂꯤ꯫ ꯑꯗꯨꯕꯨ ꯁꯃꯥꯖꯀꯤ ꯄꯜꯒ ꯊꯦꯡꯒꯥꯏꯅꯕꯗ ꯑꯈꯥꯡ ꯀꯟꯕ DNAꯒꯤ ꯃꯊꯧ ꯄꯥꯡꯊꯣꯛꯇꯨꯅ ꯂꯣꯟꯅ ꯊꯨꯞꯅ ꯈꯥꯡꯈꯤꯕꯒꯤ ꯃꯇꯧ ꯎꯠꯂꯤ꯫ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯆꯠꯇꯤ ꯑꯀꯥ ꯑꯀꯨꯝ ꯑꯌꯦꯠ ꯑꯄꯟꯅ ꯄꯤꯛ ꯊꯜꯂꯤ ꯂꯣꯏꯅꯅ ꯄꯨꯛꯅꯤꯡ ꯏꯊꯤꯜꯅ ꯁꯦꯝꯈꯤꯕ ꯁꯥꯖꯠꯁꯨ ꯊꯤꯡꯕ ꯉꯝꯕꯒꯤ ꯋꯥꯡꯃꯗꯅꯤ ꯍꯥꯏꯕꯁꯤ ꯀꯦꯔꯦꯛꯇꯔꯁꯤꯡ ꯑꯁꯤꯗ ꯁꯥꯒꯠꯂꯤ꯫ ꯑꯗꯨꯅꯁꯨ ꯄꯨꯟꯁꯤꯒꯤ ꯄꯥꯟꯗꯝꯗꯤ ꯁꯃꯥꯖꯗ ꯊꯝꯕꯒꯤ ꯃꯔꯝ ꯑꯁꯤꯅ ꯃꯔꯨꯑꯣꯏꯔꯤꯕ ꯀꯦꯔꯦꯛꯇꯔ ꯂꯣꯃꯤꯀꯥꯗ ꯃꯤꯡꯊꯣꯜ ꯑꯁꯤ ꯄꯤꯔꯗꯨꯅ ꯄꯔꯤꯡ ꯆꯨꯝꯂꯕ ꯃꯊꯧ ꯇꯟꯕ DNA ꯑꯃꯃꯝ ꯃꯤꯄꯨꯝ ꯈꯨꯗꯤꯡꯗ ꯑꯣꯏꯔꯁꯨ ꯄꯔꯤꯡ ꯆꯨꯝꯗꯕ DNA ꯈꯨꯗꯤꯡꯃꯛ ꯆꯨꯝꯂꯛꯄ ꯑꯣꯏꯔꯁꯨ ꯍꯥꯏꯅ ꯊꯝꯖꯅꯤ꯫ ꯑꯃꯨꯛ ꯀꯟꯅ ꯈꯪꯖꯅꯤ꯫ ꯌꯥꯝꯅ ꯊꯥꯒꯠꯆꯅꯤꯡꯉꯤꯕꯁꯤ ꯑꯗꯣ ꯃꯇꯨꯡꯗꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯍꯣꯠꯅꯍꯟꯅꯤꯡꯉꯤ ꯍꯣꯠꯅꯔꯛꯈꯤꯒꯅꯤ ꯍꯥꯏꯔꯒ ꯑꯥꯁꯥ ꯊꯝꯖꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯄꯦꯄꯔ ꯇꯔꯨꯛꯁꯤ ꯂꯣꯏꯅꯃꯛ ꯂꯥꯟꯊꯣꯛꯄ ꯂꯣꯏꯈ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯂꯩꯁꯤꯟꯕꯤꯔꯤꯕ ꯗꯦꯂꯤꯒꯦꯠ ꯑꯣꯗꯤꯌꯟꯁꯇꯒꯤ ꯁꯞꯂꯤꯃꯦꯟ ꯁꯖꯦꯁꯟ ꯋꯥꯍꯪꯅꯆꯤꯡꯕ ꯈꯣꯝꯖꯕꯒꯤ ꯃꯇꯝꯗꯨ ꯑꯣꯏꯔꯦ꯫ ꯃꯣꯗꯦꯔꯦꯇꯔ ꯑꯣꯖꯥ ꯑꯩꯈꯣꯏ ꯀꯌꯥ ꯈꯨꯔꯨꯝꯖꯔꯤ ꯅꯩꯅꯂꯣꯏ ꯃꯔꯤꯕꯨꯁꯨ ꯀꯌꯥ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯒ ꯋꯥꯀꯜ ꯀꯌꯥ ꯈꯨꯔꯨꯝꯖꯔꯤ ꯂꯣꯏꯅꯃꯛ ꯇꯧꯕ ꯃꯈꯩ ꯂꯣꯏꯅ ꯅꯨꯡꯉꯥꯏꯅ ꯂꯧꯖꯩ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯗꯥꯛꯇꯔ ꯄ꯭ꯔꯃꯣꯗꯤꯅꯤꯒꯤꯁꯨ ꯅꯨꯡꯉꯥꯏ, ꯗꯥꯛꯇꯔ ꯁꯨꯕꯥꯁꯤꯅꯤꯒꯤꯁꯨ ꯅꯨꯡꯉꯥꯏ꯫ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯌꯥꯏꯐꯅꯕ ꯁꯦꯝꯕ ꯀꯥꯡꯂꯨꯞꯅ ꯁꯤꯟꯕꯤꯔꯤꯕ ꯁꯦꯃꯤꯅꯥꯔ ꯑꯁꯤꯒꯤ ꯃꯣꯏꯅ ꯄꯥꯝꯖꯕꯗꯨꯃꯛ ꯈꯔ ꯍꯦꯟꯅ ꯇꯧꯒꯤ ꯃꯅꯨꯡꯗ ꯃꯔꯤ ꯀꯩꯅꯣ ꯇꯧꯖꯕ ꯅꯠꯆꯗ꯭ꯔꯤꯕ ꯑꯅꯤꯁꯤꯅ ꯃꯣꯏꯅ ꯄꯥꯝꯖꯕ ꯁꯤꯟꯖꯔꯤꯕꯁꯤꯒꯤ ꯄꯥꯟꯗꯝꯗꯨ ꯈꯔ ꯍꯦꯟꯅ ꯐꯪꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ꯫ ꯑꯣꯖꯥꯁꯤꯡ ꯋꯥꯔꯤꯕ ꯌꯥꯗꯦ꯫ ꯍꯧꯖꯤꯛ ꯂꯥꯛꯆꯅꯤꯡꯉꯤꯗꯤ ꯉꯁꯥꯏ ꯀꯩꯅꯣꯁꯤꯗ ꯊꯥ ꯆꯃꯨꯗ ꯕ꯭ꯔꯥꯖꯤꯜ ꯃꯆꯥꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯀꯥꯟꯅꯗꯕ ꯑꯗꯨꯒꯨꯝꯕ ꯍꯦꯟꯖꯟꯕ ꯊꯕꯛ ꯇꯧꯕꯗꯨꯗ ꯃꯗꯨꯒꯤ ꯀꯩꯅꯣꯗꯨꯃ ꯂꯩꯔꯦ꯫ ꯑꯗ ꯁꯨꯝ ꯌꯦꯡꯖꯕꯗ ꯅꯩꯅꯔꯣꯏꯁꯤꯡꯁꯤꯅ ꯁꯨꯝ ꯌꯦꯡꯕꯗ ꯁꯨꯝ ꯇꯥꯖꯕꯅꯤ ꯁꯤꯗ ꯌꯥꯎꯔꯤꯁꯤ ꯊꯥꯗꯁꯤ ꯃꯊꯧ ꯈꯔ ꯂꯩꯕꯤ ꯍꯦꯟꯖꯟꯕꯤ ꯌꯥꯗꯕꯤ ꯃꯩꯇꯩ ꯆꯠꯄꯒꯤ ꯃꯩꯇꯩ ꯅꯨꯄꯤꯒꯤ ꯑꯗꯨꯝꯕꯒꯤ ꯁꯤꯗ ꯁꯥꯄꯨ ꯁꯦꯗꯣꯝꯅ ꯑꯗꯨꯝ ꯄꯤꯕ ꯁꯤ ꯇꯥꯖꯕꯅꯤ꯫ ꯑꯩꯅ ꯌꯦꯡꯖꯕ ꯃꯤꯠꯌꯦꯡꯗꯗꯤ ꯊꯥꯗꯁꯤ ꯃꯗꯨꯗ ꯎꯠꯍꯧꯔꯒ ꯉꯁꯥꯏꯒꯤ ꯑꯏꯕꯁꯤꯅ ꯃꯗꯨꯗ ꯃꯥꯒꯤ ꯀꯦꯔꯦꯛꯇꯔ ꯃꯆꯥ ꯑꯃ ꯎꯠꯍꯧꯔꯒ ꯍꯌꯦꯡ ꯋꯥꯔꯤꯁꯤꯒꯤ ꯑꯔꯣꯏꯕꯗ ꯂꯥꯛꯀꯗꯧꯔꯤꯕ ꯉꯁꯥꯏ ꯀꯩꯅꯣꯁꯤꯕꯨ ꯎꯔꯨꯁꯤꯕꯨ ꯀꯟꯅꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯃꯥꯅ ꯋꯥꯔꯤꯁꯤꯗ ꯂꯥꯛꯀꯗꯧꯔꯤꯕꯅꯤꯅ ꯃꯁꯤꯒꯨꯝꯕꯒꯤ ꯃꯊꯧꯅꯥ ꯃꯔꯤꯡꯖꯦꯜ ꯂꯩꯕ ꯁꯤꯅꯤ ꯍꯥꯏꯕꯒꯤ ꯃꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯑꯃ ꯇꯥꯛꯑꯝꯃꯅꯤ ꯂꯧꯋꯤ ꯑꯗꯨꯒ ꯑꯁꯣꯝꯒꯤ ꯑꯔꯣꯏꯕꯗꯨꯒꯤ ꯆꯥꯅꯔꯛꯄꯅꯦꯅ ꯈꯜꯂꯤ꯫ ꯃꯁꯤꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯗꯨꯕꯨ ꯑꯌꯥꯝꯕꯅꯗꯤ ꯃꯗꯨꯗ ꯁꯝꯖꯤꯟꯅꯕꯒꯤ ꯀꯩꯅꯣꯁꯨ ꯃꯗꯨꯅ ꯑꯩꯅ ꯊꯦꯡꯅꯖꯕꯗꯨꯅꯤ꯫ ꯑꯗꯨꯒ ꯂꯐꯣꯏ ꯋꯥꯔꯤꯒ ꯁꯨꯝ ꯇꯧꯕ ꯃꯄꯥꯟꯒꯤ ꯑꯗꯨꯝꯕꯒꯤ ꯆꯠꯅꯕꯤ ꯑꯗꯒꯤ ꯂꯝꯗꯨꯒꯤ ꯊꯦꯡꯅꯕ ꯂꯝꯗ ꯆꯠꯄ ꯃꯗꯨꯅ ꯋꯥꯔꯤꯒꯤ ꯃꯌꯥꯝꯗ ꯌꯥꯝ ꯆꯠꯇꯦ ꯀꯥꯏꯅ ꯍꯥꯏꯕꯒꯤ ꯀꯩꯅꯣꯃ ꯁꯤꯁꯨ ꯍꯣꯏ ꯆꯨꯝꯃꯤ ꯑꯃꯔꯣꯝꯗ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯁꯨꯝ ꯂꯩꯒꯗ꯭ꯔꯥ ꯂꯣꯛꯇꯥꯛ ꯄꯥꯠ ꯑꯗꯒꯤ ꯆꯤꯡ ꯄꯥꯠ ꯃꯅꯤꯄꯨꯔ ꯐꯖꯕꯗ ꯁꯨꯝ ꯂꯩꯒꯗ꯭ꯔꯥ ꯑꯣꯖꯥꯒꯗꯤ ꯂꯦꯡꯁꯤꯟꯕꯤꯔꯤ ꯃꯥꯒꯤ ꯀꯩꯅꯣꯁꯨ ꯌꯥꯎꯔꯤꯕꯅꯤ ꯃꯥꯒꯤ ꯅꯧꯅꯉꯥꯏꯗ ꯌꯥꯝ ꯌꯥꯎꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯕꯔꯃꯥꯒꯤ ꯀꯔꯤꯒꯤ ꯃꯁꯤꯒꯨꯝꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯆꯥꯎꯈꯠꯂꯛꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯅ ꯅꯣꯕꯦꯜ ꯑꯃ ꯏꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝꯁꯤ ꯁꯨꯝ ꯂꯩꯁꯤꯟꯒꯗ꯭ꯔꯥ ꯃꯄꯥꯟ ꯌꯥꯎꯕꯁꯤ ꯑꯩꯈꯣꯏ ꯃꯄꯥꯟꯒꯤ ꯌꯦꯡꯕ ꯉꯝꯃꯛꯇ꯭ꯔꯤꯕ꯭ꯔꯥ ꯁꯝꯖꯟꯅꯕ ꯉꯝꯕꯒꯤ ꯃꯤꯠꯌꯦꯡ ꯑꯃ ꯑꯩꯈꯣꯏ ꯐꯥꯎꯗ꯭ꯔꯤꯕ꯭ꯔꯥ ꯌꯥꯗꯕꯗꯤ ꯂꯩꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯇꯧꯔꯣꯏꯗꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯥꯏꯗꯤ ꯃꯥꯂꯦꯝꯁꯤ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯔꯛꯏꯕ ꯈꯨꯡꯒꯪ ꯑꯃ ꯃꯥꯟꯅꯔꯛꯏꯅꯤ
ꯑꯗꯨꯔꯒꯗꯤ ꯃꯁꯤꯁꯨ ꯌꯥꯎꯁꯟꯕꯗ ꯃꯁꯤ ꯃꯔꯤ ꯃꯔꯥꯡꯕꯒꯨꯝꯕ ꯀꯩꯅꯣꯃ ꯑꯩꯈꯣꯏꯗ ꯐꯥꯎꯖꯔꯤꯕꯁꯤ ꯐꯥꯎꯗꯕ ꯌꯥꯕ꯭ꯔꯥ ꯀ ꯍꯥꯏꯕ ꯑꯗꯒꯤꯗꯤ ꯊꯥꯗ ꯆꯅꯨꯁꯤ ꯃꯥꯁꯤ ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯀꯟꯕꯤ ꯉꯁꯥꯏꯒꯤ ꯀꯣꯔꯧꯁꯤ ꯀꯟꯗꯣꯔꯤꯅꯤꯅ ꯑꯩ ꯃꯁꯤ ꯁꯣꯝꯗ ꯁꯨꯝ ꯂꯥꯛꯆꯕꯅꯤ ꯁꯨꯝ ꯀꯟꯗꯣꯔꯤꯅꯤꯅ ꯃꯥꯁꯤ ꯃꯊꯧꯅꯥ ꯂꯩꯒꯦꯁꯤ ꯎꯠꯅꯅꯕ ꯑꯏꯕꯁꯤꯅ ꯊꯥꯡꯗ ꯌꯥꯎꯁꯜꯂꯛꯄꯒꯨꯝꯕ ꯍꯥꯏꯗꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯃꯆꯥ ꯃꯆꯥꯗ ꯃꯥꯒꯤ ꯁꯦꯝꯖꯔꯛꯏꯁꯦ ꯑꯗꯒꯤꯗꯤ ꯃꯥꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯂꯨꯞꯀꯨꯝꯕ ꯅꯨꯄꯤꯒꯤ ꯂꯨꯞꯀꯨꯝꯕ ꯆꯤꯡ ꯇꯝ ꯄꯨꯜꯂꯒ ꯅꯨꯄꯤꯒꯤ ꯂꯨꯞꯀꯨꯝꯕ ꯁꯦꯝꯃꯛꯏꯁꯦ ꯃꯁꯤ ꯉꯁꯥꯏꯒꯤ ꯊꯥꯡ ꯑꯁꯤ ꯌꯥꯝ ꯃꯄꯥꯡꯒꯜ ꯀꯟꯕꯤ ꯉꯁꯥꯏ ꯃꯥꯅ ꯆꯤꯡꯗꯨꯗ ꯆꯠꯂꯒ ꯊꯥꯡ ꯄꯥꯏꯔꯒ ꯁꯃꯨꯔꯥꯏ ꯄꯥꯏꯔꯒ ꯀꯣꯔꯧꯁꯤ ꯌꯥꯝ ꯀꯟꯈ꯭ꯔꯕ UN ꯇꯧꯕ ꯉꯝꯕ ꯅꯨꯄꯥꯁꯤ ꯀꯟꯅꯅꯕꯒꯤ ꯃꯄꯥꯡꯒꯜꯁꯤ ꯍꯥꯞꯆꯤꯜꯂꯛꯄ꯭ꯔꯒ ꯍꯥꯏꯕꯒꯤ ꯁꯣꯝꯗꯁꯨ kare haji kusiyong wari nidina kusiyong wari sida surat tabra plot subplot band sarar tabra hijan pra hai bisi akoina akoi samaro ka musna pa masi samaro pa me ai yeng si thamse ojasina yemi badunu ai la ya haji badna sati sumaina yeng bai ya bra ka hai ba kra he na to ba kare haji chung jeng jeng ko ai si ai na ai ga khang dana kano to jang di na che dia duga ai na jeng jang ba mana ko sa jage kano sida na shat tam ne na ni da ba amadi thaja sonu si kawogi laptop ta ki ma print out to ke he pro ko ma sida he ja sarap to ma le gre ma ne ai ni ba ni da ha si he to ya na ni pa ni ko ye wa ta ga ga ground ni se ba ga hai ba ha me to ma to ni ai ko ya ni sida pi ga ma du ki kano ba ma ki he ki ko ni sam hai ma su ya ka to ni adu ai na ka sa ma di ko ni samaro di ung기 야이나바 시험바 가로나 신비리바 다시 세미나세 마시 노마니 아두가 예전 이해고 다가 야고 다나 이해고 사브라 가리야기 와이도 좀리 부디 와이 부디 바야로 그러나 같은 와이 수다브라 사라브라 사다브라 우기부터 사라브라 사 그시 와리 마소로 같은 해나 예무시 미하는 거절가 와데르다고 와르부로 같은 해도세자 I declare Western novels. Mapangi Alexi I double temperature made yung the room ya pa je ibenina kaya pa de dulu ada ni ta begini novel best seller me ami tapna pa de bedana agi style writing dijo Western style so bedana sai order famous amongst the Baradina Haiba. So, dialogue by the Sang, dialogue in Poloquel, Wangam, the Yansin, Western novels, the Noeta. I'm going to do it. I'm going to do it. I'm going to do it. And action. None of what I don't mind not having the neighbor. Dialogue, I don't mind not having the neighbor. I don't mind having the neighbor. Hello, Sunny, the Kumana. Directly colloquially, that of the man of voice in the answer. I do a mana Sagi Singapore. They haven't focused on the heat and another the Subhasini na had pagi adyanti na CM na enter coming na CM the interpana lady have the CM walk interpana have the topic with the Muna Yangadi Koro Nasi I the Fagi no Alaga ni Koro na ma Paramda I did ma focus on the dinner on the she and the Mafon on the Geo in the Magi, Mam, the Manon, Pavada, and police about the way of police send them to the Moha. And Father, and they have half as a Pavon, dinner. Masana, by Masana, expected control. Politik CM Taramani, politik department Kamani, ada Kamani. Mukat jalan penjalan.
we told up for the Namida, don't it? Ado Hydra, see Makata, the Pidana, Punjab, within Mapa, within Punjab, listen to I can be very writing the song. At the Makata, Natun mind upon gate and notion that Mughal things. Another Jabab Pavan Bashar. That Umuna, the people. Novel notion, but that Varimaka, another come no better do Makata, you will have like that. Simukata, Sisi Topia, a part of Mina. In the state of the business and the name of the domain company. And again, Zabram of Korea, I saw him on the side. I got the Turkey, another Graja Tono Halda Graja Tono Congi. I see my Japanese has the worry, no apartment from the Zuno. Hadana Halamari, in general, say, goes to Schumann, many worries are mountain and the flag. Schumann, the Mazi, convinced of the Kanadi, the Royal Island, certainly. When I talk now, the Kirtan Mam, you are the policy. Apart from the expect or others and Mobilist. Sama na kira-kira tanggal seperti ba na mengajarin kakak gila ini dah sehingga bayar dah lepas itu dah mak dan hanya ada kuasa ni nak. Aini lain sumpah aku macam dah tamu dia paksa berkata dia akan sedih. Jangan ai nampak apa lain sumpah aku sedang lagi orang sekau dah na aku sedang pahan dia tu. Masih masih sih dan rasa madra bagi isada yang makin lama hingga bari dari ada sebab tu dengan ada nama apa sih tahunnya sih dah masih mereka kalau minister sudah masih di parana banyak yang jati bahwa ada di masih yang kalau jenis apa sih Namanya apa kesannya gimana kalau lagi ada mana lah kita umur bagi sadana sama apa 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 yang tahu dia apa ini masih memang bukan lagi sekarang apa lagi apa anda tahu apa mana ya support tahu atau tidak ada orang sih kamu sudah semua ini bagi yang asal mana bagi mana kalau dia dalam elektrik kita import ini sudah pagi betul buat semua sudah nak apa mana orang tahu maka sudah masih Nanti dah ada masalah mari minister ina, doi nak tiba dengan buku ina, mana tu ina nak tulis yang saya itu yang nak support saya tahu raga, maka masalah kar di dalam di korang di phone di kerja itu, phone saya pun di dalam dia, itu betul masuk, phone saya pun di dalam, jadi yang tahu ini masih par di dalam, masih dah siapa ada di waktu nanti saya minat saya dah, kerana ini bagaimana, ada masih sound siapa tu orang kita bermata kita, para habis semua siapa. Hari itu budi ngasih dia thasa selalu sih mati makundo mana yang mana lebih yang orang bagi sakti itu pun mana ngasih pulau sekali juga sih ada semua terkenal ngasih mama ni makoka jadi puldo itu kanjeng saya lebih puldo ada di puldo ngasih magi pusat di mana ngasih ayi benar yang ada pesanan proses hamil apa budi orang ini semua itu kalian ehen mana kita pausa betul semua hasil itu mana dia Tasembati ayi kita losan dapat sanjan bagi ni ayi. Tasembati ayi na punggung sanbati. Saya wani si happy ending dah loe. Boleh ada saya harga pizza nama lagi pasal sisu. Open ended boleh sih. Masih yang nak pizza nama lagi yang nak wang bangun ni nak akan ayi sudah tapi ada ini hasil ni masih. Saya harga ki loisilak pagi polisi tangkap si ayi bana open ended dah maka pizza segi nama pun habat ela hanya dah tercipta ayi sanjin di bagi. Thank you. Raja Jaluki Sida yang terjebak kau ya roy dewa mata mungkin aja moderator ni attention protocol. Abi apa ini Manipuri society sih ये characters
आई बात जोधर चंद्रना मणिपुरी सोसाइटी की कैरेक्टर से कई हुए ना उनके आई तो चिंता नहीं मणिपुरी सोसाइटी की तस्वीर काम नी चीज़ है ना वो बदल गया होना कहीं कया नहीं होना यार एरोगेन चीज़ें यार एरोगेन चीज़ कोई कर लाये अदुना अयुमा थामा तो वो तरह का हिंसा है कि यावा अदुना एरोगेन चीज़ें कभी ना नमूने के लिए तो मतलब ना अरुण बड़ा कोई समाज की भद्रती से यूपी वाले सिंगी मध्य मधुना कल्पनादा मधुनी सोल्यूशन पूर्ण करना है अदुना ने कोरोना कन्नड़ा वो कोरोना हिंसा याव चौकने मतो यूपी वाले अथोपा मागी थपोई मधुना अदुना मरम वर्गा मसाले कोरोना कलखीबा मशीन मुबामते यूपी की कैरेक्टर से मशीन जोड़ो चंद्रली चादर चलूं चितली मैं से न थमिया है से चितली भजम चितल कई थमनेगा थमनेगा प्रसिद्ध है या पंडबा सेबल सामुरोना सिंदना पांगोबिबा सिंदर सिदा पेपर पांगी बसिंग अदुगा लेसिंग बिबा खुदोना मसी से नोबेल की मरमदा नैनाबानिना केरल मतम सिबावदा पुना सुबसहिसा सिदी कुमाती सुबसहिसा सिदी अतै केनो सोको नोबेलिस खरस इंसिंदुना लेबिनी बगी वदा केबिरा अदुगा वदा बेनि थांगा मसिसु लेबिनी मसिगी सेमिनार सि मिदि पंgyam yamdre adu thenga thenga ka mahau lai ra paguna tawgi masi ai ba masa hingi ngai seminar pangthok pase kuna angang mu ga hobasi GC to bragi ma swai da thamaga oja to bragi mit se khara phi ga na tummi na mi tu sala tummi ra ta ni ra ti kang ke thamaga le apa swai hai de adu mayam ngang da poli bodon tumi na tai aduga puli tamu lama pun gojel na simu mata da masla tha pada khare pole hai ko mom hai gojel masla hai ko sin na hai ne mana hai bodi praman patai to da transfer pole hai do hai do sin na hai hai permission piban za to ra adai matun da jiti samaina ai do masa hingi da khana ne da masi sum chathare ba ko gi kamu joga sandra sana sambidi masi isina anira suba seminar pangthokani han badagi di han masi 2019 da pangthoki bani madula so ai yawta hogi masi isina madudagi di hena mapung phaba ma oibra haidana anira yawjara banina mahau makhal makhel bu phangjabada masi isna hena mapung phaba oi haibama ayodadi phawje insibiba sinsu anira yawira musu yawron dani masi isna yamna mapung phai paper leader unde ki hana thamjage paper leader sinsu naharon ahalon animaki apunban masi ki das insibiba paper lathupi ki basi yamna nauriba research scholar de horaga masak nairaba kuti koina manipuri site da leiraba adugumba leader power yauna nainaba yakupna nainaba adugumba mifamama ngasi sida oire ngasi sida novelist Jota Chandra Sanasam magi maithong diyam masai ayuta ikaw saying ibasuni adi story suni ngasi sida awat pamatang kaya tadi story mati yaudre ngasi kenoda ji nainaba sida Saya terapik konsep hybrid da, keno story joy itu na jauh mana kan, ama mami jadi kau beres da, jauh dia na terapik manu Chandra ni keno suci calang mani, adu mati si mati cita kali no kita ada keno kai itu, adu dah kali jauh tadi, mapung se fiction writer ama orang dia se fiction writer.
ꯃꯄꯨꯡ ꯑꯃ ꯁꯣꯏꯗꯅ ꯐꯥꯔꯒꯗꯕꯅꯤ ꯑꯗꯨꯅ ꯁꯩꯔꯦꯡ ꯐꯥꯎꯕ ꯀꯣꯜꯂꯨꯔꯦ ꯃꯊꯣꯡ ꯌꯥꯝꯕꯅꯤꯅ ꯑꯦꯖ ꯑꯦ ꯇ꯭ꯔꯥꯟꯁꯂꯦꯇꯔ ꯑꯆꯧꯕ ꯏꯄꯤꯛ ꯈꯝꯕꯊꯣꯏꯕꯤ ꯁꯩꯔꯦꯡꯕꯨ ꯊꯥ ꯈꯔꯒꯤ ꯃꯅꯨꯡꯗ ꯍꯦꯛꯇꯃꯛ ꯇ꯭ꯔꯥꯟꯁꯂꯦꯁꯟ ꯇꯧꯗꯅ ꯄꯨꯊꯣꯔꯛꯄ ꯑꯗꯒꯤ ꯑꯃꯨꯛ ꯕꯣꯠ ꯋꯦꯗ ꯂꯝꯕꯤꯁꯤ ꯑꯩꯈꯣꯏꯔꯣꯝꯗꯒꯤꯁꯨ ꯊꯥꯗꯣꯛꯈꯤꯕ ꯑꯩꯈꯣꯏꯔꯣꯝꯗꯒꯤ ꯊꯥꯗꯣꯛꯄꯁꯤꯗꯅꯤ ꯑꯩꯈꯣꯏꯒꯤ ꯗꯥꯛꯇꯔꯅ ꯇꯥꯃꯣꯅ ꯌꯥꯝ ꯀꯟꯅ ꯊꯋꯥꯏ ꯌꯥꯎꯅ ꯇꯧꯔꯤꯁꯦ ꯃꯁꯤꯃꯛꯁꯨ ꯇꯧꯐꯝ ꯊꯣꯛꯄꯅꯤ ꯑꯩꯈꯣꯏ ꯑꯌꯥꯝꯕꯅꯗꯤ ꯂꯧꯁꯤꯟꯕꯤ ꯑꯗꯨ ꯊꯥꯗꯣꯛꯄꯒꯤ ꯊꯕꯛꯁꯦ ꯋꯥꯠꯄꯅꯤ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯈꯪꯖꯔꯤꯕꯁꯤꯡꯁꯤ ꯃꯄꯥꯟꯗ ꯂꯩꯖꯔꯤꯕ ꯈꯪꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯣꯔꯤꯗꯣꯔꯒꯤ ꯄꯣꯠꯊꯣꯛꯁꯤꯡꯁꯤ ꯃꯄꯥꯟꯗ ꯊꯥꯗꯣꯛꯄ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯇꯉꯥꯏꯐꯗꯕꯅꯤ ꯃꯗꯨꯃꯛ ꯈꯟꯕꯤꯕꯗꯨꯅꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇꯥꯃꯣ ꯖꯣꯟꯗꯅ ꯇꯧꯕꯤꯔꯤꯕꯁꯦ ꯑꯗꯣ ꯍꯟꯗꯛ ꯏꯄꯤꯛ ꯒ꯭ꯔꯤꯛꯀꯤ ꯏꯄꯤꯛ ꯑꯗꯨ ꯀ꯭ꯂꯥꯁꯤꯛ ꯑꯣꯏꯕ ꯃꯌꯤꯁꯤꯡꯁꯤꯗꯤ ꯖꯥꯠ ꯕꯤꯖꯥꯠ ꯍꯥꯏꯕ ꯂꯩꯇꯦ ꯃꯐꯝ ꯍꯥꯏꯕ ꯂꯩꯇꯦ ꯅꯣꯡꯄꯣꯛ ꯅꯣꯡꯆꯨꯞ ꯍꯥꯏꯕ ꯂꯩꯇꯦ ꯀ꯭ꯂꯥꯁꯤꯛ ꯑꯣꯏꯕ ꯄꯣꯠ ꯍꯥꯏꯕꯁꯤꯗꯤ ꯃꯤꯑꯣꯏꯕꯅ ꯂꯩꯕ ꯃꯈꯩ ꯀ꯭ꯂꯥꯁꯤꯛ ꯑꯣꯏꯗꯨꯅ ꯑꯗꯨꯝ ꯂꯩꯔꯒꯗꯕꯅꯤ ꯑꯗꯨꯅ ꯍꯣꯝꯋꯥꯔꯛꯀꯤ ꯀꯩꯅꯣꯗꯨ ꯉꯁꯥꯏ ꯏꯂꯤꯌꯠ ꯍꯟꯗꯣꯛꯄꯤꯔꯦ ꯍꯥꯏꯅ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯑꯣꯗꯤꯁꯤꯗꯤ ꯀꯩꯅꯣꯅ ꯑꯥꯔ.ꯀꯦ. ꯃꯅꯤ ꯃꯥꯅ ꯍꯟꯗꯣꯛꯑꯒ ꯂꯩ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯆꯤꯡꯉꯥꯈꯝ ꯏꯁꯛꯅ ꯑꯦꯕ꯭ꯔꯤꯁ ꯑꯣꯏꯅ ꯏꯂꯤꯌꯠꯁꯨ ꯑꯣꯗꯤꯁꯤꯁꯨ ꯃꯥꯅ ꯈꯤꯇꯪ ꯇꯧꯔꯒ ꯍꯟꯗꯣꯛꯑꯝꯃꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯥꯒꯤꯗꯨꯁꯨ ꯑꯦꯕ꯭ꯔꯤꯁꯁꯤ ꯌꯥꯝ ꯂꯨꯕ ꯑꯥꯔꯠ ꯑꯃꯅꯤ ꯁꯝꯖꯜꯂꯒ ꯃꯍꯥꯎꯁꯨ ꯍꯟꯊꯍꯜꯂꯣꯏꯗꯕꯅꯤ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯁ꯭ꯀꯣꯂꯔ ꯆꯤꯡꯉꯥꯈꯝ ꯏꯁꯛꯅ ꯌꯥꯝ ꯐꯖꯅ ꯇꯧꯔꯝꯃꯤ ꯃꯥꯒꯤ ꯑꯄꯤꯛꯄꯗꯨꯃ ꯄꯥꯕ ꯃꯇꯝꯗ ꯏꯂꯤꯌꯠꯁꯨ ꯈꯪꯉꯤ ꯑꯗꯩ ꯑꯣꯗꯤꯁꯤꯁꯨ ꯈꯪꯉꯤ ꯑꯗꯨꯒꯤꯗꯃꯛꯇ ꯑꯣꯖꯥꯕꯨꯁꯨ ꯊꯥꯒꯠꯆꯅꯤꯡꯉꯤ ꯉꯁꯤꯒꯤ ꯁꯤꯗ ꯑꯩꯈꯣꯏ 12 ꯁꯨꯕ ꯆꯍꯤꯆꯥꯗ ꯌꯥꯝ ꯀꯟꯅ ꯄ꯭ꯔꯣꯖꯦꯛ ꯄꯥꯏꯕꯤꯔꯛꯏꯕ ꯅꯣꯕꯦꯂꯤꯁꯁꯤꯡꯒꯤ ꯃꯥꯒꯤ ꯃꯔꯤ ꯃꯥꯏꯌꯣꯟ ꯇꯣꯉꯥꯟ ꯑꯩꯈꯣꯏꯒꯤ ꯖꯣꯙꯆꯟꯗ꯭ꯔꯅ ꯊꯣꯔꯛꯏꯕꯁꯤ ꯑꯀꯟꯕ ꯁꯥꯐꯨꯒꯤ ꯏꯔꯩꯁꯤ 1981ꯗ ꯐꯣꯡꯕ ꯑꯗꯨꯅ 1980ꯁꯤꯗ ꯃꯅꯤꯄꯨꯔꯤ ꯁꯣꯁꯥꯏꯇꯤꯒꯤ ꯁꯤꯅꯔꯤꯑꯣꯁꯤ ꯀꯔꯤꯅꯣ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯝꯃꯤ ꯃꯇꯝꯗꯨꯒꯤ ꯏꯋꯥ ꯏꯉꯤꯜ ꯑꯏꯕꯁꯤꯡꯗ ꯀꯔꯝꯕ ꯁꯥꯐꯨ ꯄꯤꯔꯛꯄꯒꯦ ꯍꯥꯏꯕꯁꯤ ꯃꯁꯤꯒꯤ ꯃꯇꯥ ꯆꯥꯕ ꯃꯁꯛ ꯑꯁꯤ इहान हाना नोबेल उपसी मसी इकोइना जोधचंद्र सनसमसी मतमदुगी मिहुर याम खंगना हाइबता होइबसिंदो तसेंबदि मतमदु याम किनरम कनासु अना कुइना लानोबगी मरिक्सिना डिकेट अमा वाइसल अमा फावदा अवासु फोंदोके नुमाइसु फोंदोके ओमगा हनु कुइना लेबनि अदुना मसी अहान बकोंको मतमसे कोइ एमे तंबा खरखर लुसलप कामुदन अकन मसाफुगी इलेसी फोंको मतमसे दुना मतमदु दai कुइना यामना कुनो नोबा हानगी मसक नतबा मदुदा एकोइ फिल्म दा तबगुना अदai मतमदुदा कोमिक ऑपरेशन हाइदना इम्फाल टोपिसदा इंग्लिश फिल्म अमसु याम फावे मदु पेंगोगी एकोइ लांगुगी पेंगो मखंगी तालौगी तो मखंगी अदुना अदु येबा मुचियली मयाम ऑपरेशन सोइने ngapi ada macam kita tahu pak ada mana macam ekonomi Manipuri Universitas society di Pibam na macam na tapi tu orang pada madugi makul pada boleh su ai ba amagi sensibility dari ai guna macam dugi masak amani hai dana untuk kibasi akan masa suri bila sini aduna masida ekonomi novelis asigi ya na peculiar oiba अतई द पंग्याव याव द मसक म हाइद तारगति मसी एज ए नोवेलिस्ट जोधचंद्र स्टाइल करिनो एन हाइद तारगति मसी द मागी कुरिस द अकन मसाफु की इलेदगी औरका द ड्रामाटिक होना फिल्म होना एक्शन जे छछ उठपा असिगुम्बा मओंग मसे अकन मसाफु की इलेदगी होइगे अदगी ngasigi paper leader singgi tarumagida aikoigi novelist asigi mali khuni miyeng se loina thopirami masida kaman oina yana raba adi paper leader udimagi thamoi da phawa haiba taragadi
kenosi political situation se wari ki thim di nusi nuon di oigani kani noi ku nusi ba hai ba thim asidi classic ni kana ki lai hatak tagi hauna Kalidas ki Abhidyan Sakuntalam dagi Meghadut dagi hauna adum Shakespeare dagi hauna adum asai jasunya sahisa kaya gi jut kaya dagi adum la asu ngasi bhau su man balai ti ngasi so dum inau dan lai ba adum man lap thim hai se aduna mayai dagi aduna leira kanda miti kumai oina adagi thudo wathok adu lenchal lakpa thumjil lakpa ta banina maduni masa mariang mayam sisi hapa kanda kenosi sagalakmani adugi masa mariang singgi marakta ipuna masa mariang ni hani iraya ni khudukpa yadaba jodasan ragi ama khati Manipur gi political situation rajniti gi oiba khonjat ama khata thoiba mukna base conflict se masi Nobel khudimakta amada natraga amada hababu oire khatababu oire sengna haidokpa ngamba adugumagi machat amakak thenari base masidi masamari ni haina pina lapthinduna haidagi mayai thamaga su madu masamari ni haina irai lai ni inthokpa yadaba adugumba wakalon amani Manipur ki political situation adu lenga masina Nobelista hajana saina pi setting pi aduna khudong chabe thalakpa matamda haiba wathok rathok singse soidana kusale madune aikoina tingaje aduna masidai sida masai penwada khudingwa sida lenga ki huji political conflict amakak leisi masida writer si thona phaba writer amani haisi paper reader singa loina parbi le thona phaba gi mong si karino and I dai no samlapna suchin jarakanda thona phaba si lenga ki asoi basi masi asoi ba penda basi loina haido ko ngamba lenga airaga manipuradi hosipudi khatang nemtha raga sunyamda ba aiba masu yade manung dadi lai bani manung gi lenga kama mapani lenga kama aru manung su mapan su ani maksida leiba asuri basisi kalimta sinadana thona leina haiba ngamasi aduma novelis amani anna wari gi plot ki subplot oina la kuni haira su novel mari makta hai balenga ki mukna basi manung mapan adu manung mapana ekoi misam sinda pi di basai manung gi amor pana adagi mapan gi amor pana pi di basai sisi loina ba novel mari makta unana ba kodai masina masi masa ama oibada natana kena as a novelist madi penose wakhalun ase madi philosophy madi wakhal di level 4 asi nenar pamatamda aiba manipur usizaba aduga manipur mareba kunizaba usizaba aduna masali asoi balai ramaya tapaninba asoi baduda utoptana natana tawani ba vision maya amsu pi ramaina vision sisi reba khape ramai tawraga thawa khangada ba aduga uji lukis policy la ade look at policy mu la masita ramai tawraga tawani ana hai basi wari sigi character sisi da hapsen masi gumba sisi masina writer ki ma pamjaba vision lai jam na fiction nama ete ibanate vision nama lai na high city kaman ba ngami aduga masidai sida ekoina wasai tongan ba amakna aduga loina na tongan ba mayam ting thena da ba amakna enoga romantic feelings singa scientific ka ani si yesina ba masigi masak sima fazana ekoi novelist da mani tongan ba masak ama hai taragadi ekuna mathokan ba gene da suni adagi kanu da su akan masak ki le da suni aduma esata me nani da su novel mari simakta da hai ba romance ka scientific ka adagi romance ka realism ga masi yesana da na khalapa adagi social kanu realism sa dum kana ba
aduga manungi thawai buki romantic oibaduna puraga chatpa asigi masaka sekuna nainaba sida thenase aduna kenogi novelist ki miyeng si yamna pak sali masai kogi oja memo ki paper su panba kuna makita su yawi provincialism dagi international link ta lakpa kogi ngangkai si lantuo kanda manipur di warmada India ki warmada ki kenana mapanong ki country mayam mama makogi demo mayam mama mogi way of life chanabi mayam nasinga mayam si happy masi matam sida anoba apa singi apamba adu su koyani aduga aina sum jengjabada novelist ki target si nahas ne am taw sum mali nahas na pamada ba pot nahas ni miyeng na singasing si masi maku oina aibadi nahas na paragadi han ragi puta sum lai duna ti ya banina madumi asan ba ko ma miyeng ma su yaw ba si kenese ada aikoina novel haibasi iraga thammabanina hoji nainabagi lamsida samsilade nainabagi lamsida di reader singsigi tiasu kenagani mahau kenagani writers na kari hari bagi haibadu khangnana ba samjhan bada miyeng tham poiba athumbat eposama adagi mo atopa epos amadana art ki meaning the different hai to bajana ma subjective oidana posigi ma merit demerit apabasu lai adagi loina baksi ai ba khudimana ibasi oi ai na di loina mapung phara bani haiduna writer na di thadora bani madu mati chuma bani adu apa basina punging di manada bani na apa basingi su soidana wa hung laigani apa ambam da laigani nainaba haibasi adumang thokani aduga nainaba singsigi matungda lehogado ibadi mayamna yaraba pot aduna sangna lehogani classic oiba haibaduna sangna lehogani aduga kenosi iriba khudimak sida nainanabagi tongan ba wakhan miyeng thokpadusu madusu yamna afaba amani tongan bagi amakhatada miyeng amakhatada nuna sarpan nataba tongan miyeng sinda magi oiba miyeng thammaga nainaba haibasi nainaroi singi masi masajatni aduna loina bakta aikoigi kainosidi saitegi nainaba haibasidi resolution nama lawpugi nainaba du nattabanina resolution lawdana masi mana angang singangi ko ango si ngawe ko haidana yanaba du natti critics singsi lawyer among magi yudagi mana jingjabada okjaba magi vision dagi sagalapa sindo aduna nainabagi kenosisu ngangkai su yamna pakchawi amana ta phajalaga yade magi nainabagi angle duda chanabani adu nainariba tarkumangna writer bujibana ba masak khangna mana pamjariba musibagi freedom adudagi akanogi ngangkai silana chalaga international arena da thoknabagi konaba Manipuri, Chingi, Silon Wangalana, Anogo Nibona, Kadipami, Bagi Haimana Simba, whom the novelista Pami, the means away the ba, I began to come the ba, the bird leader, Amata Yawi, Loina Yawi, Tomodo, Masai, me and Kenaya, me and Kenay Adana, Tajasemusida, Han Bagisi, Pinamiki Kumay, but the Kiti Kari. Yamna nuaiba amada tawraga chalibani adagi amu ani suba pandukta hajasanuda kenose panduk wantuana haidopasida ani suba pandusida koisi kenogumna lampoi warigumna puraga chale pajuni Shanghai tari mathang ko film yengbagumna adugo masai amu khandar padadi maduna chauna chatmale masi masai nuai baduna di puraga chate hayo apna plot ki magi construction sida organic oibra loose oibra hana hayo ma ku nei na bare he hamjaba wa ma ka tei madugi wa ham ado ku ki sarjubalana masi tam khalai banina
ꯃꯉꯣꯟꯗꯗꯤ ꯑꯗꯨꯒꯨꯝꯕ ꯊꯤꯑꯣꯔꯤꯁꯤꯡꯗꯨ ꯃꯀꯣꯛꯇ ꯅꯩꯔꯒ ꯂꯩꯔꯝꯒꯅꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯤꯠꯌꯦꯡꯁꯦ ꯃꯥꯒꯤ ꯑꯣꯏꯕ ꯑꯃꯅꯤ ꯃꯁꯤꯗ ꯂꯥꯜꯂꯤ ꯆꯨꯝꯃꯤ ꯍꯥꯏꯅ ꯍꯥꯏꯕꯁꯤ ꯑꯩꯗꯤ ꯍꯥꯏꯖꯅꯤꯡꯗꯦ ꯃꯁꯥ ꯃꯁꯥꯒꯤ ꯑꯣꯏꯕ ꯃꯤꯠꯌꯦꯡꯅꯦꯕ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕ ꯁꯤꯗ ꯍꯥꯞꯄꯤꯕꯁꯤꯡꯁꯤ ꯌꯥꯝꯅ ꯁꯥꯡꯅ ꯍꯥꯞꯄꯤ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯕꯤꯕꯁꯨ ꯑꯗꯨꯝ ꯃꯤꯗꯨꯒꯤ ꯃꯣꯠ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯁꯤꯗꯗꯤ ꯀꯩꯅꯣꯝꯃ ꯆꯩꯈꯜ ꯑꯃ ꯂꯩꯇꯦ ꯍꯥꯏꯕ ꯆꯩꯈꯜ ꯑꯃ ꯂꯩꯇꯦ ꯑꯗꯨꯅ ꯄꯥꯝꯖꯕꯅ ꯑꯗꯨꯝ ꯄꯥꯝꯖꯗꯅ ꯁꯤ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯂꯐꯣꯏ ꯋꯥꯔꯤꯁꯨ ꯌꯥꯎꯏ ꯗꯤꯇꯦꯛꯇꯤꯞꯁꯨ ꯌꯥꯎꯏ ꯐꯖꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯔꯤꯗꯔꯁꯨ ꯑꯗꯨꯃꯛ ꯂꯩꯒꯅꯤ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯋꯥꯔꯤ ꯂꯣꯁꯤꯗ ꯌꯦꯡꯉꯀꯥꯟꯗ ꯆꯨꯝꯃꯤ ꯀꯩꯅꯣꯒ ꯀꯣꯔꯧꯒ ꯊꯥꯖꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯄꯣꯛ ꯂꯥꯡꯂꯣꯟꯒꯤ ꯋꯥꯐꯝ ꯑꯗꯣ ꯉꯁꯥꯏꯒꯤ ꯀꯩꯅꯣꯗꯨꯅ ꯍꯥꯏꯔꯛꯀꯗꯣꯔꯤꯕꯅꯤ ꯂꯩꯐꯥꯎ ꯄꯤꯕ ꯉꯝꯕ ꯁꯔꯥꯅ ꯍꯥꯏꯒꯗꯣꯔꯤꯕꯅꯤ ꯆꯠꯀꯗꯣꯔꯤꯕꯅꯤ ꯊꯦꯡꯅꯒꯗꯣꯔꯤꯕꯅꯤ ꯑꯗꯨꯅꯆꯤꯡꯕ ꯃꯌꯥꯝꯁꯤꯡꯗꯨ ꯄꯨꯒꯗꯣꯔꯤꯕꯅꯤ ꯑꯗꯣꯝꯗ ꯆꯠꯅꯅꯕꯒꯤ ꯄꯥꯝꯕꯩ ꯑꯃ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯛꯄꯗꯣ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕꯗꯗꯤ ꯃꯁꯤ ꯅꯣꯕꯦꯜꯅꯤ ꯂꯝꯀꯣꯏ ꯋꯥꯔꯤ ꯅꯠꯇꯦ ꯍꯥꯏꯅ ꯍꯥꯏꯕ ꯑꯃꯈꯛ ꯑꯄꯥꯕꯒꯤ ꯀꯣꯛꯇ ꯌꯧꯗꯕꯗꯤ ꯅꯠꯇꯦ ꯑꯗꯨꯅ ꯃꯁꯤ ꯑꯩꯈꯣꯏꯅ ꯑꯩꯅ ꯌꯥꯝꯅ ꯅꯩꯅꯕꯒꯤ ꯁꯤꯗꯩꯁꯤꯗ ꯑꯃꯨꯛ ꯍꯟꯖꯤꯟꯅ ꯍꯥꯏꯖꯔꯒ ꯃꯁꯤ ꯑꯄꯥꯕ ꯈꯨꯗꯤꯡꯅ ꯆꯞ ꯃꯥꯟꯅꯕ ꯐꯣꯜ ꯑꯃ ꯄꯤꯒꯗꯕꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯑꯄꯥꯕ ꯑꯃꯅ ꯉꯝꯈꯩ ꯂꯩꯇꯅ ꯅꯨꯡꯉꯥꯏ ꯍꯥꯏꯅ ꯍꯥꯏꯕꯗꯣ ꯑꯃꯗꯗꯤ ꯀꯔꯤꯅꯣ ꯀꯣꯆꯤ ꯑꯃ ꯄꯣꯠꯂꯝꯕꯁꯨ ꯌꯥꯏ ꯃꯁꯤꯅꯕꯨ ꯅꯩꯅꯕ ꯁꯦꯃꯤꯅꯥꯔ ꯍꯥꯏꯕꯁꯦ ꯄꯥꯡꯊꯣꯛꯏꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯌꯥꯝꯕꯅ ꯀꯩꯅꯣꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯣꯕꯦꯂꯤꯁꯀꯤ ꯐꯖꯕꯁꯤꯗ ꯂꯣꯏꯅꯃꯛ ꯌꯥꯏ ꯑꯗꯨꯕꯨ ꯋꯥꯈꯜꯗ ꯃꯤꯠꯌꯦꯡꯗ ꯈꯔ ꯈꯦꯠꯅꯕꯁꯤ ꯂꯩꯔꯛꯄꯅꯤꯅ ꯁꯣꯝꯗ ꯈꯤꯇꯪ ꯋꯥꯠꯄ꯭ꯔꯥ ꯍꯦꯟꯕ꯭ꯔꯥ ꯍꯥꯏꯅ ꯍꯥꯏꯕꯁꯤꯗꯤ ꯉꯁꯥꯏ ꯑꯩꯈꯣꯏ ꯑꯣꯖꯥ ꯍꯦꯟꯕꯤꯗꯁꯨ ꯀꯦꯔꯦꯛꯇꯔ ꯑꯥꯌꯨꯁꯀꯤ ꯀꯦꯔꯦꯛꯇꯔꯁꯤ ꯁꯤꯗꯩꯁꯤꯗ ꯑꯣꯖꯥ ꯍꯦꯟꯕ ꯑꯩꯒ ꯌꯦꯡꯕꯒꯤ ꯃꯤꯠꯌꯦꯡꯁꯤ ꯈꯨꯗꯝ ꯑꯣꯏꯅ ꯍꯦꯛꯇ ꯊꯝꯖꯔꯒꯦ ꯑꯥꯌꯨꯁꯁꯤ ꯑꯣꯖꯥ ꯍꯦꯟꯕꯅ ꯅꯩꯅꯕꯤꯕ ꯃꯇꯝꯗ ꯃꯥꯁꯤ ꯀꯩꯅꯣꯒ ꯉꯁꯥꯏꯒꯤ ꯅꯨꯄꯤ ꯑꯍꯨꯝꯈꯛꯀꯤ ꯃꯔꯛꯇ ꯃꯥꯁꯤ ꯂꯩ ꯀꯩꯅꯣꯅꯦ ꯗꯩꯕ꯭ꯌꯥ ꯑꯗꯨꯗꯒꯤ ꯅꯣꯃꯤꯇꯥ ꯑꯗꯒꯤ ꯑꯃꯗꯤ ꯀꯅꯥꯅꯣ ꯄ꯭ꯔꯤꯌꯥ ꯑꯍꯨꯝꯁꯤꯒꯤ ꯃꯔꯛꯇ ꯂꯩꯕꯁꯤ ꯑꯗꯨꯗꯩꯗꯨꯗ ꯉꯁꯥꯏꯒꯤ ꯍꯤꯔꯣ ꯑꯣꯏꯔꯤꯕ ꯑꯥꯌꯨꯁꯁꯤꯅ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯅꯨꯡꯒꯤ ꯃꯨꯛꯅꯕꯁꯦ ꯀꯟꯐ꯭ꯂꯤꯛꯁꯦ ꯌꯥꯝ ꯎꯠꯇꯦ ꯑꯗꯨꯅ ꯃꯗꯨ ꯔꯤꯗꯔ ꯑꯣꯏꯔꯤꯕ ꯍꯥꯡꯗꯣꯛꯇꯨꯅ ꯅꯣꯕꯦꯂꯤꯁꯅ ꯃꯌꯥꯝ ꯈꯨꯠꯇ ꯁꯤꯟꯅꯕꯤꯔꯤꯕ ꯅꯣꯕꯦꯜ ꯃꯊꯧ ꯀꯟꯕ DNA ꯍꯥꯏꯕꯁꯦ ꯍꯧꯖꯤꯛꯇꯤ ꯑꯄꯥꯝꯕꯁꯤꯡꯒꯤ ꯑꯣꯏꯔꯕꯅꯤ ꯑꯗꯨꯅ ꯔꯤꯗꯔꯁꯤꯡꯅ ꯔꯦꯁꯄꯣꯟꯁ ꯇꯧꯏ मागी पाजबी अदुना अखोगी प्रोफेसर हेमना मदुदा कंफ्लिक्ट खितंग उल्लगदी नायिका अहुमदुना क्वेश्चनलकदुदा कंफ्लिक्ट खितंग उल्लगदी हैना हाइबसि हाइ अदगी मु आइगी नियम थंजगे मसिदि सुमलागदी वाफम नति नियम फावदुनिया आइना मु मथो परबे देने हाइबसे बितुदाई नैनसगी अदुना आइना मोन निसिम खरा न लेजे आइना मु हाइजे कइनोसी आयुसी यामना फिदमनिङाइ ओइबा क्यारेक्टर अमा ओइना सत्खगदि मदु अहिंब मालारो अदुना महासे मातमना फिबमना पुबदा माना थेंना चटपा मियोइबा हाइबसे असोनबसु लै फबसु लै असोनबसु लै ना आयुस्ता साइमाना चल मफमना थेंनरिबा नुबीसिं कमांग कइनो मनुना बलैनरिबदो मदु मियोइबि असोनबा हाइबदुना तौहबनि अदुना आयुसे फिंग कैरेक्टर नि हाइना आइना आइबि मसक्ता हाइजै अबसिगी मियेंसि ओजा खेना मु टोटेली यादि सिनेबा नैनबा हाइस आइना मु एजे मेन यका सैमी को अबगादा थोना तोलदि मिदो नसागि नोबेलिस्टिक पापेन कोइने माना थांगनि खोक्ता थुं थांगना लेरगदि अदुगा नसागि आयुष्की अदु पापेन नते हाइबि आइगी मियेंगना आयुष्टु पापेन नते मासी नसागि मफम मतमना थेना फुदुदगि नाथोप याददुना मासी हाइबा नायिका सुगलमिना बनि हाइना हाइबा सुमाइना नैनबा मसिं यामकांदा एखोगी एनोसे नोबेल की हाउस पुरपनी नैनबसि या मखै मसिगिसिनसु अवैबा कोइदबो मानदे हाइबदि क्रिटिक नैनबा हाइबसे एखोगी मिरोडसि लोइद्रगा मिरोड कयामसु थोरखिदोइनि अदुना मखोगी खुत्तनि हिंबा हाइबुना हिंगदोरिबसे डॉक्टर गोमोगी माधवी से खुदमोइना एखोगी क्रिटिसिज्म की लाइक ओइना इखान हान फोंगिबा
asambam mina ketangi kenosida mete penyasana penyas Komoli Madhavi degi kenoni khatum saugi labangalata aduga Rajkumar Sijalji hai ba novelist sing novel si naina adai da Madhavi naina matang sida akhoi oja mina ketana yamna akan statement na piramid Madhavi hai ba se nusi lamlam bini Madhavi hai ba si nusi lamlam bini aduna magi batik thokpa marang phamjadana ma se kapna yeli bani sumaina hai adagi title su lali hai mithon su lali hai mithon se Madhavi ko dong nati Madhavi surile Madhavi ko gadabani ani makse manana chati hai na hai adudi ekona kana de longduri no adugi minakita ni ngudadi novelist na Dr. Komo na pamjari ba swata cha isopia man hai de mas de magi no sadi plot structure de ma tanne giene sinya di ko duda penosina penona Madhavi na urile ta ai di kana ba amagi makha ko de aduna ai mapan thok jara ko hai ba ma hairam ne adugi sentence de ko laura kanda Uri Madhavi na nusi si bilian na tiyan ado mo at na saga na so mana adagi mo esi mo la kanda esi sina mo kayo si masagi minakita ni ma mo ka amay daw na kayo si di uli resi atong daw ni nusi patatangawi mapakang di at umanggalay biniyak niya na naswenso Sumaya, aduh, aku punya nuai jadi di, aku yang hajib, hai berlalu kerana singgungan lain, kerana singgungan, aku nak revisit tahu, aku kan nak lain ni, aku dah, aku nak thokjar, baru thokjar ni. Sumaya, ngasi di sana nak teraga tunggi, dia kerana bersiam bah, kalau samu lorna, arwah tu balik aku tahu, surya ya arwah, naina bahaya bersih open, dia dan arwah dia tu ni, aku nak sahisa. Kaya matunda musu panjang pula kini amusu ano waru na yang matiga ni aduh yang cuma jadi masih sahi sabian suraba aduh novelist translator alak sahi madam sida aku di akal masa mati pada thamaga tu sanjay aduh na apa soal lagi iduna ada ya cokro vision cokro mangbi dana masih dah lagi pun khambiram masih di koridor di SF ni coba dan guna lain ni kita magilan ni masih dalam satu pusing juga karena lain apa hai bisidi rumah kapan dia sudah tambah sepoi aku sulaki ni masih ID variak na terada wajah satu teknologi pelajaran na terada wajah memona na terada satu pelana aloi berlakunya jaruan ini hai sebab betul hai dalam lusun jaga masih lain hai masih dan ada report di verdict di right tiba atau mana judge kalau yang kami akan lusun jaga berarti itu mati berdepai beri atau tahu tak bukan lagi apa dah hai masih ai isan berdiri matian ni atau na dia ngapa miang ni matungina lain singgung apa pun tiba nama betul aduh dari coba ai bah hai na turun Sipura mahalaga seminar situ sindi lambi ba adular di pokdeli woi ba pening sinduna tapi ba jogo novelising amadi tamo joda sandrabu dan pembicara dan antas dosen saya karena numai ba rumah novelan mah hayu nasi si wei karena masih koi dosen dogi matu nadu yore marapoduna nasi ki inaugural session dogi na koi pauda seru ya bikiba siubat seminar simapun bahan bikiba supaya pun aku agak berkumpul saya doain dengan si santu cakri lampau cakri ba manipuri site dan zorat sana sangi sehingga para teruki punca aiba kirana sudah pampuk kiba seminar sudah sebagai presiden bikiba guest honorary ring bikiba dignitary members sing university welcome address bikiba Bukan na ngasi
सिगुम्बा सेशन अनि लेबा असिदा मॉडरेटर ओबीबा ओजा प्रोफेसर कंट्राक्टर जोसे अदुगा अनि शुबा सेशन दा मॉडरेटर ओबीबी प्रोफेसर जनहाकम मरुना कुनो फुकागे तरी दोइना पेपर रीडर सिंह aham season da yoi marina paper papi ki ba ga adi shuba season da yoi tarum paper la ki dula mafum khana si nene ki do seminar si marina na chal se nene ki barkum ko thaga ko sa doina nasi ki thor nasi pantu na to da sku ya biri ba lengi rekha kai ko ko thaga ko sari se ho buri na ro power video coverage company ba Selain itu target seri juga program-program media ini, selain itu mungkin target seri baru ini polisi bayar lebih dari bahwa ini mungkin target seri. Doainnya, sehingga seminar ini formasi dah, tahu betul na arah berpau dah, mari ni nak berhenti untuk bermain kami, waktu mungkin target seri kasih di mata masih dah. Dari sebenarnya bagi kita sentuhan maya berjaya. Baru itu apa mungkin terjadi mani kasih लेकिन मेरे बस में से पुन्ना पत्रों से सदरतन मान लेकर गिरेगा मेरा नसीब वो ना पत्रों काफी नसीब है वो अपन से बात हुई संसार में मैं कहीं अंजलि वरना मान लो जब तक लेकिन गिरेगा कोई अपन का लिंक्स नहीं है वो ये मतलब ये चीज़ है